ꯊꯥꯖ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯃꯧ ꯅꯍꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯔꯝ ꯆꯠꯇꯤ ꯈꯔ ꯂꯨꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯁꯅꯥꯍꯜꯗꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯁꯅꯥꯍꯜꯅ ꯊꯥꯖꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯊꯦꯡꯉꯦꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯂꯥꯎꯔꯛꯑꯅꯤ꯫ ꯁꯦ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯉꯜꯂꯤꯁꯤꯕꯨ ꯍꯧꯒꯠꯂꯣꯅꯦ꯫ ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯑꯩ ꯍꯧꯒꯠꯄꯒ ꯑꯝꯇ ꯉꯝꯈꯤꯔꯣꯏ꯫ ꯑꯩ ꯌꯥꯝ ꯇꯜꯂꯦ꯫ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣ? ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯦꯃꯤ꯫ ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ꯫ ꯅꯨꯄꯥ, ꯅꯪꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛꯀꯗꯣ ꯈꯔ ꯊꯣꯡꯉꯝꯃꯨꯀꯣ꯫ ꯏꯃꯥꯅ ꯊꯣꯡꯕ ꯏꯟꯖꯥꯡꯗꯣ ꯌꯥꯝ ꯍꯥꯎꯇꯦ꯫ ꯑꯩ ꯌꯣꯠꯄ ꯌꯥꯗꯦꯕ꯫ ꯃꯤꯒꯤ ꯅꯨꯄꯤꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯅꯒ ꯇꯧꯋꯦ ꯍꯥꯏ꯫ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯊꯣꯡꯉꯝꯃꯣꯅꯦ꯫ ꯅꯨꯡꯁꯤꯗꯀꯣ ꯏꯕꯦꯝꯃ꯫ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇ꯭ꯔꯣ? ꯐꯖꯕꯗ ꯂꯝꯕꯥ ꯂꯩꯇꯕ ꯑꯩꯅ ꯊꯤꯈ꯭ꯔꯕ ꯅꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯛꯏꯁꯤꯕꯣ? ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯣ ꯊꯥꯖ, ꯅꯪꯁꯦ ꯐꯗꯤ ꯐꯖꯩ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯜꯂꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯗꯒꯤ꯫ ꯏꯁ, ꯍꯥꯏꯖꯤꯜꯂꯣ꯫ ꯑꯗꯣ ꯃꯈꯣꯏ ꯇꯥꯆꯧ, ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯐꯤ ꯐꯖꯕ ꯑꯃꯠꯇ ꯂꯩꯕꯤꯌꯨꯗꯅ꯫ ꯅꯪꯒꯤꯕꯨ ꯐꯤ ꯂꯩꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯅꯣꯡꯃꯇ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯐꯤ ꯏꯜꯂꯨ ꯍꯦꯛ ꯉꯥꯡꯅꯕꯗ ꯏꯃꯥꯒꯁꯦ ꯋꯥꯔꯕꯅꯤ꯫ ꯋꯥ ꯌꯥꯝ ꯆꯤꯜꯂꯦꯅ ꯇꯧꯕꯩ ꯋꯥꯅꯤꯗ꯫ ꯑꯗꯣ ꯂꯩꯕꯤꯌꯨꯀꯣ꯫ ꯍꯣꯏ, ꯑꯗꯣ ꯍꯧꯒꯠꯂꯣ, ꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤꯕ꯫ ꯅꯣꯡꯃꯁꯨ ꯊꯥꯖꯗꯨ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯄꯥꯈꯪ ꯃꯆꯥ ꯈꯔꯁꯨ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯅ, ꯏꯇꯥꯎ, ꯑꯥꯗ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯆꯠꯂꯦꯍꯦ꯫ ꯁꯕꯥꯟ ꯃꯨꯔꯇꯤꯁꯨ ꯐꯖꯩ, ꯃꯁꯛꯁꯨ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯇꯥꯟꯅꯗꯨꯅ ꯌꯦꯡꯁꯦ꯫ ꯌꯥꯏꯌꯦ ꯏꯇꯥꯎ, ꯌꯦꯡꯉꯨꯁꯦ꯫ ꯏꯆꯜ ꯑꯣꯏꯗꯣꯏꯔꯥ ꯏꯆꯦ ꯑꯣꯏꯗꯣꯏꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ꯫ ꯊꯥꯖꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯊꯥꯖꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯊꯧꯕꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯕꯨꯔꯣ? ꯀꯔꯤ ꯍꯪꯕꯤꯒꯗꯕ? ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤꯀꯣ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯊꯥꯖ ꯀꯧꯏ꯫ ꯊꯥꯖ ꯍꯥꯏꯕ? ꯊꯥꯖꯗ ꯊꯥꯖ ꯃꯥꯜꯂꯤ꯫ ꯏꯪ ꯍꯦꯛ ꯂꯥꯎꯅ ꯐꯖꯩ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯆꯠꯂꯛꯄꯁꯦ ꯅꯪꯒꯨꯝꯅ ꯐꯖꯕꯤ ꯅꯤꯡꯊꯤꯖꯕꯤ ꯑꯃꯠꯇꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯩ ꯇꯥꯖꯗ꯭ꯔꯦ꯫ ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯑꯗꯣ ꯏꯆꯜꯁꯦ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯕ ꯌꯥꯒꯗ꯭ꯔꯣ? ꯑꯩꯗꯤ ꯏꯆꯜꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯁꯦ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯐꯖꯕꯅꯣꯗ, ꯏꯕꯨꯡꯅ ꯄꯨꯡꯊꯥ ꯊꯥꯒꯠꯄꯤꯔꯦ꯫ ꯑꯗꯣ ꯏꯕꯨꯡ ꯑꯅꯤꯕꯨ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ? ꯏꯆꯜ, ꯑꯩꯈꯣꯏꯗꯤ ꯃꯇꯥꯏ ꯈꯨꯜꯗꯒꯤꯅꯤ꯫ ꯑꯗꯣ ꯏꯆꯜꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯕꯨꯡ꯫ ꯊꯥꯖꯁꯨ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯃꯧꯅꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯃꯛ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯧꯕ ꯑꯃꯗꯤ ꯈꯣꯏꯃꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩꯅ, ꯊꯥꯖ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯌꯥ ꯆꯪꯂꯛꯄ ꯃꯇꯝ ꯌꯧꯔꯛꯂꯦꯅꯦꯍꯦ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯕꯁꯦ ꯈꯔ ꯂꯣꯏꯁꯤꯟ ꯇꯥꯁꯤꯜꯂꯨ꯫ ꯅꯪ ꯑꯃꯅꯦ, ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯇꯥꯗꯦ꯫ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯐꯤ ꯏꯜꯂꯒ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ꯫ ꯏꯃꯥ, ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯇꯥꯁꯤꯟꯕꯗꯨꯗꯤ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ꯫ ꯑꯗꯨꯒ ꯏꯃꯥ, ꯑꯩꯁꯦ ꯐꯤ ꯏꯜꯂꯁꯨ ꯃꯧꯅꯤ, ꯏꯟꯗ꯭ꯔꯁꯨ ꯃꯧꯅꯤ꯫ ꯅꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯔ ꯂꯩꯔꯕ? ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯅꯔꯤꯕꯁꯤꯕꯣ? ꯄꯥꯅꯕ ꯅꯠꯇꯦꯅꯦꯍꯦ, ꯅꯪꯒꯤ ꯑꯁꯣꯏꯕꯗꯣ ꯇꯥꯛꯄꯤꯕꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯦꯡꯉꯨ, ꯀꯅꯥꯒꯤ ꯃꯧꯅ ꯅꯪꯗꯧꯅ ꯇꯧꯒꯦ? ꯏꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯕꯗ ꯂꯩꯕꯥꯛ ꯂꯩ, ꯅꯃꯧ ꯑꯗꯨꯅ ꯇꯧꯔꯤꯕꯗꯣ ꯈꯔ ꯉꯥꯡꯉꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯗ ꯈꯨꯝꯐꯝꯒ ꯂꯩꯇꯦ꯫ ꯏꯃꯥꯒꯤ ꯏꯃꯥꯟꯅꯕꯤ, ꯏꯃꯥꯒ ꯃꯥꯟꯅꯕ ꯃꯤꯋꯥ ꯉꯥꯡꯕ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯕ ꯋꯥꯕꯨ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯕꯤꯔꯤꯅꯤꯅꯦ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯆꯤꯟ ꯑꯁꯤꯕꯣ꯫ ꯍꯩ, ꯐꯅꯅꯕ ꯇꯥꯛꯄꯗ ꯂꯧꯕ ꯍꯩꯇ꯭ꯔꯕꯗꯤ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄ ꯅꯨꯄꯤꯅꯣ? ꯊꯕꯛꯅ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ꯫ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯕ ꯏꯆꯥꯗꯨꯕꯨ ꯍꯜꯂꯛꯑꯒ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯂꯣꯏꯁꯤꯟꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯇꯥꯅꯤꯡꯗꯕꯅ꯫ ꯏꯃꯥ, ꯃꯁꯤꯗꯤ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯏꯃꯥꯅ ꯇꯧꯒꯗꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯧꯕꯤꯗꯣꯔꯤꯕ꯫ ꯍꯣ ꯏꯕꯦꯝꯃ, ꯅꯋꯥꯗꯣ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤ꯫ ꯃꯥꯅ ꯋꯥꯕꯗ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ
Mama ainadine yengba ngamdeni he. Ngamdragana imana kok tawbiro kaino. Sida amo aingoda ngangbiraga leitraso. Ima ipema masibu karamba mawnuni he. Machina sukanba sibo. Ngaihaki matungni Sanahasu thabak halaklame. Tanja aduda mama lebak leina machabu khamlame. Bungo ngaiko. Nang kada changdringaida imaga wari khara sasi. Kai lerge ma. Nangi nupi ase masi kamaina ngangnase haibano ha. Mawa ma oibagi lekai chatlabasu mapi induna chatlu haibasu yade. Imungi thabak amata tawningde. Masibu nangbu kadaida thengnaduna lawruribano. Ima aina di masak yamna phajai haiduna lawrubani. Adubu khangdre aisu kari haigadabano. Khangoi nangdi apangbanina. Aina thainadagi adum haiba natro ibungo. Nupi lawbada masaktasu yenganu maram chat aduni luribadi haidana. Nangna lawdaba aina haibado lawramlabadine. Ngasi sumaina wanaribase wakigadro. Ima ai hojik kaidaw haibano. Maga manaraga numit khudingi khatnabado migi mamangda ikaibagini. Aina imungi thabak pumba tawribase. O imadine nangna mana hairiba makhai yariba nupina ngamba oiribado madune hene ikai bikre lekai sina marol ama phattaban miwa ngangnabadi pamkhraba hey na tawdana mine hekta ngangnaba yaba nate ibungo atawba ngaktani ngangnariba mayamse nungsit sittana ne una leng haidabani ko wana wabane ima ai ngakta pothage aiga wari saradi nang yamna waramani ka hek changkhibaga Tabak subada selubana phina rol du phau hong banang natugi pakondi chelakani ni ha ima masak phajabi nupi lawrurabanina khara wajari hena chadi nungsu nungsi khidre da kona khoise sumang matonda ni thaja nungsa yaiduna phamlaga thauba ningsingduna nokle machinda so murum sole ibung thauba kaiginoba asuk phajaba nangse aina laisari ngaida thengna dribase as chakhre da ko idea Nang nangan na lagtadana ay ginupa saktiba amu kathisiga thengnari-neba. Karino ni nupi nangna sumang matonda phamlaga khoro mukholiduna. Aima khangi he kaino tumina sadekta changsalayiduba. Aham aha khara su tawradi phagadaba. Is kayadana yongne. Aibu huranduna changakpaga tahale. Mana machina se murum sonbada tajadraga. Aidi nangse laiga ugnarabrana khallabani he. Ho oknari adusu pakhang masak phajaba ama haima kaino ina harisina kariya pakhang oknari ba ha nang hojigdo kariba as nupa aina gaida pakhang hairage seran turan punghang dang kanu ko nupiya nachin gadi thirakanu da hojikta natro nangna pakhang oknari na haikridu ba aina haide hairaga sum hairadi ai saurakani ko hoi Sauranu se. Chumna taruba aina lalabani. Ado, ngasidi nangse monda yamna nungairamba malida. Kaidoba yawgeba. Nupa, thaina aikoyani na pakhang leisa oiringaida nangna nasa iti thikai phajakhrabi aingonda koitan nakibado ningsinglaktuna noomibani. Adudi hainu da nangsu. Aina nang pamjabado ubada nakoina manabising. Aigumba nupa amatang phangladi haiduna kalak nakiba mayamdo. Yari bungo nasaktuga ngangthureiduga chanaje khangaba ado karigino nangna sumang maton sida nungsa yaidana ga phamlamni siba aina nangoda nungsa da thokanu kuchu musinkhini na haiba natro moita chaw yam ingye na nungsa sum yairambane ba sida nungsa yaibai mahutta chaksangda ai chak thonggi nang phuna upana phamaga mai yayula adudi sunga me ngamjaroi May manakta phambado kokasi am motleba adui mahutane ai phamungdo oina phaijub chingkhalaga hippaga chak loiraga kawru uko ai hippaga dum leirage ba ha ho toro nang thokpa asi haiduna sanahal chakhum changlaktuna chak thongba haurame leibak laina as sanahal chak amuk thongduna leirabra mi nangbo natuduna kadaida muk chakre nate mabu Makok adubu sikrabro. Ima, nangju ngasai nonga madagi miwangang na bachatpada hojikda hanjalai oiramnine. Hey, aina chatliba se chatki yauna chatlibani. Yum masida tawribana khoigi nawong na tawsingado
ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯈꯪꯉꯦꯗꯅ ꯑꯗꯨꯗꯤ ꯈꯠꯅꯕ ꯑꯃꯨꯛ ꯍꯧꯗꯅꯕ ꯆꯥꯛꯁꯤꯗ ꯂꯣꯏꯔꯒ ꯍꯜꯂꯛꯑꯗꯤ ꯐꯒꯗꯕ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯍꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯥꯛꯏꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥ ꯑꯗꯨꯁꯨ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗ ꯅꯇꯨ ꯑꯁꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯅꯪ ꯀꯩꯁꯨ ꯍꯥꯏꯗꯦꯅꯦ ꯍꯥ ꯏꯃꯥ ꯑꯁꯤꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯏꯃꯥꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯈꯠꯅꯕ ꯄꯪꯍꯧꯗ ꯍꯧꯏ ꯑꯣ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯅꯨꯄꯥ ꯍꯥꯏꯅꯕ ꯌꯥꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯄꯣꯛꯄꯁꯦ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯣꯏꯅꯣ 이마 ꯑꯩꯗꯤ ꯄꯦꯜꯂꯦꯗꯀꯣ ꯃꯄꯣꯛ ꯇꯔꯦꯠꯇꯅꯦ ꯏ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯁꯤ ꯑꯣꯏꯅ ꯁꯨꯡꯄꯣꯛ ꯄꯣꯛꯆꯔꯣꯏꯍꯦ ꯏꯃꯥ ꯑꯣ ꯍꯣꯏ 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 ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯅꯪꯁꯨꯅꯦ ꯈꯔ ꯅꯨꯡꯉꯥꯏꯖꯅꯅꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯁꯤꯒꯨꯝꯅ ꯀꯠꯇ ꯅꯨꯄꯤ ꯑꯣꯏꯅ ꯍꯦꯛ ꯄꯣꯛꯎ ꯏꯃꯥ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯆꯥ ꯅꯨꯄꯥꯁꯤꯗ ꯉꯥꯡꯕꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯑꯩ ꯄꯟꯗꯨꯅ ꯁꯨꯝ ꯉꯥꯡꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯩ ꯅꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯤꯅ ꯉꯥꯡꯅꯅꯕꯇ ꯇꯧꯔꯒ ꯂꯩꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯉꯥꯡꯗꯅ ꯀꯅꯥꯗ ꯉꯥꯡꯉꯨꯆꯣ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ ꯏꯃꯥꯅ ꯀꯔꯤ ꯍꯦꯟꯅ ꯐꯔꯗꯅ ꯏꯃꯥꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯥ ꯍꯦꯛ ꯁꯥꯕ ꯃꯈꯩ ꯀꯣꯏꯕ ꯆꯠꯂꯦ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯅꯪꯅ ꯑꯩꯕꯨ ꯁꯥ ꯀꯥꯏ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯌꯨꯔꯣ ꯅꯪ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ ꯉꯝꯃꯗꯤ ꯊꯨꯒꯥꯏꯔꯣ ꯂꯥꯛꯑꯣ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯤ ꯇꯥꯔꯒ ꯏꯀꯥꯏꯖꯩ ꯍꯥꯏꯗꯅ ꯁꯨꯝ ꯉꯥꯡꯅꯔꯒ ꯂꯩ ꯀꯩꯅꯣ ꯈꯪꯗꯦꯕ ꯍꯩ ꯅꯇꯨ ꯑꯁꯤꯗ ꯍꯥꯏꯒꯗꯕꯅꯦ ꯑꯗꯣ ꯅꯨꯄꯤ ꯋꯥꯔꯛꯀꯅꯤꯗꯤ ꯈꯪꯗꯦ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯂꯒ ꯎꯔꯨ ꯎꯔꯨ ꯍꯦꯛ ꯎꯡꯉꯤ ꯅꯣꯡꯃꯁꯨ ꯊꯥꯖꯗꯨ ꯊꯧꯕꯒ ꯀꯩꯊꯦꯜꯗ ꯆꯠꯃꯤꯟꯅꯔꯤ ꯊꯥꯖ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯀꯗꯥꯏꯗꯅꯣ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯎꯅꯔꯒ ꯑꯗꯨꯝ ꯌꯥꯕꯁꯤꯗ ꯀꯩꯊꯦꯜ ꯆꯠꯁꯤꯗ ꯍꯥꯏ ꯃꯇꯨ ꯂꯩꯔꯕ ꯀꯩꯅꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯈꯪꯅ ꯆꯥꯟꯅꯕ ꯊꯦꯡꯅꯅꯤꯅ ꯄꯥꯈꯠꯄꯅ ꯁꯤꯗꯣꯔꯦ ꯊꯥꯖ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯁꯤꯗꯤ ꯐꯤꯅ ꯀꯣꯛꯀ ꯈꯨꯝꯃꯒ ꯂꯥꯛꯏꯁꯤꯕꯣ 이붕 ꯊꯧꯕ ꯑꯩꯗꯤ ꯅꯨꯡꯁꯥ ꯊꯣꯛꯄꯁꯦ ꯌꯥꯝ ꯄꯥꯈꯠꯂꯤ ꯃꯨꯁꯤꯟꯈꯤꯅꯤꯅ ꯑꯗꯨꯅ ꯐꯤꯁꯤꯅ ꯀꯨꯞꯄꯒ ꯃꯩꯁꯦ ꯈꯜꯂꯤꯅꯤ ꯉꯧꯔꯁꯨ ꯃꯨꯔꯁꯨ ꯑꯗꯨꯝ ꯐꯖꯔꯒꯗ ꯂꯩꯔꯕ ꯅꯪꯕꯣ ꯑꯗꯣ 이붕 ꯀꯩꯊꯦꯜꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩꯗꯧꯕꯅꯣ ꯑꯩꯗꯤ ꯆꯠꯄꯗ ꯋꯥꯔꯦꯗ ꯐꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯦꯟꯅꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯣꯏꯄꯨ ꯄꯨꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯂꯥꯛꯑꯣ ꯑꯁꯤꯗ ꯁꯤꯡꯖꯨ ꯆꯥꯐꯝ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯐꯝꯃꯨꯁꯤ ꯏꯁ ꯋꯥꯔꯤꯒꯗꯤ ꯅꯪꯁꯨ ꯑꯗꯣ 이붕아 ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯆꯨꯝꯅ ꯅꯨꯡꯁꯤꯕꯒ ꯅꯠꯇꯦꯗ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯨꯡꯁꯤ ꯑꯗꯣ 이붕아 ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯃꯆꯤꯡ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯑꯦ ꯀꯥꯏꯁꯦ ꯃꯥꯅ ꯈꯪꯈ꯭ꯔꯗꯤ ꯑꯩꯁꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯐꯨꯗꯣꯏꯅꯦ ꯑꯗꯨꯅ ꯍꯌꯦꯡꯈꯩꯗꯤ ꯃꯤ ꯄꯥꯛꯅ ꯎꯗꯕ ꯖꯒꯥꯗ ꯑꯣꯏꯅ ꯎꯅꯁꯤꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯅꯪꯕꯨ ꯃꯧꯒ ꯑꯣꯏꯅꯤꯡꯗ꯭ꯔꯤꯕꯣ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯃ ꯑꯗꯨꯝ ꯆꯦꯜꯂꯁꯨ ꯌꯥꯔꯕꯅꯤ ꯃꯧ ꯑꯣꯏꯕ ꯈꯤꯗꯅ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯃꯧꯒ ꯑꯣꯏꯅꯤꯡꯗ꯭ꯔ ꯀꯥꯏꯅ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯖꯕ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ ꯍꯥ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯆꯦꯟꯕꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯑꯩꯉꯣꯟꯗꯒꯤ ꯐꯥꯎꯕ ꯅꯪꯅ ꯍꯜꯂꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤꯀꯥꯟꯁꯤꯗ ꯏꯁ ꯑꯩꯁꯤꯕꯨ ꯌꯥꯝ ꯑꯍꯟ ꯃꯥꯟꯕ꯭ꯔꯅꯤ ꯏꯕꯣ ꯃꯥꯟꯗꯦꯗ ꯑꯩꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯅꯣꯛꯁꯨ ꯅꯣꯛꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯇꯨꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯅꯨꯄꯤ ꯈꯔꯅ ꯎꯔꯝꯃꯤ ꯑꯁꯤꯕꯨ ꯏꯅꯦ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯅ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯑꯃ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯤꯅꯦꯍꯦ ꯀꯩꯅꯣ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯅꯠꯇꯦꯅꯦ ꯅꯨꯄꯥꯁꯤꯕꯨ ꯀꯣꯏꯔꯤꯖꯥꯠꯂꯣ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯃꯁꯤꯃꯅꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯐꯤ ꯑꯃ ꯏꯟꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤ ꯃꯁꯛ ꯑꯁꯦ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ ꯍꯣ ꯃꯆꯤꯟꯁꯨ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕꯅꯤ ꯏꯅꯦ ꯂꯩꯕꯥꯛ ꯂꯩꯒꯅꯦ ꯇꯤꯟꯅꯕꯒ ꯑꯝꯇ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯅ ꯃꯋꯥꯅ ꯂꯣꯏꯅ ꯇꯧꯋꯦꯌꯦ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯅꯨꯄꯥꯒ ꯎꯅꯔꯤꯕꯅꯤꯅꯦ ꯆꯝꯅꯕꯨ ꯅꯨꯄꯥ ꯑꯃꯒ ꯍꯦꯛꯇ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥꯅꯦ ꯅꯠꯇꯦꯅꯦ ꯌꯥꯝ ꯉꯝꯗ꯭ꯔꯕ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯣꯠ ꯂꯩꯕ ꯂꯥꯛꯅꯔꯤꯕ ꯀꯩꯊꯦꯜꯁꯤꯗ ꯅꯨꯄꯥ ꯎꯅꯔꯦ ꯁꯤꯕꯣ ꯑꯣ ꯈꯪꯗꯦ ꯈꯪꯗꯦ ꯇꯧ ꯉꯝꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯇꯝꯁꯦ ꯑꯩꯈꯣꯏꯗꯤꯅꯦ ꯍꯤꯡꯕꯕꯨ ꯀꯤꯔꯦ ꯏꯕꯦꯝꯃ
ꯑꯁꯨꯝꯅ ꯊꯥꯖ ꯑꯃꯗꯤ ꯊꯧꯕ ꯏꯇꯠ ꯇꯠꯇꯅ ꯎꯅꯔꯝꯃꯤ ꯊꯧꯕꯁꯨ ꯊꯥꯖꯒꯤ ꯑꯁꯦꯡꯕ ꯈꯪꯕ ꯅꯠꯇꯦ ꯃꯥꯗꯤ ꯊꯥꯖꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯖꯗꯤ ꯊꯧꯕꯗ ꯂꯦꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯉꯁꯤꯁꯨ ꯊꯥꯖ ꯊꯧꯕꯒ ꯎꯅꯔꯤ ꯏꯕꯨꯡ ꯊꯧꯕ ꯅꯪꯁꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯝꯅ ꯌꯥꯕꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯨ ꯑꯩꯈꯣꯏ ꯏꯕꯨꯡꯅ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯁꯨꯛꯇꯥ ꯇꯥꯗꯦ ꯍꯦꯛꯇ ꯂꯥꯛꯀꯅꯤꯕ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯇꯝ ꯌꯥꯝꯅ ꯀꯥꯏꯊꯣꯛꯑꯒ ꯂꯥꯛꯏꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯨꯡꯁꯤꯗ꯭ꯔꯒꯕꯨ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯕꯗꯤ ꯌꯥꯏꯗꯅ ꯌꯥꯔꯦ ꯑꯗꯨ ꯅꯪ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯇꯣꯏꯁꯤꯕꯣ ꯑꯩꯗꯤ ꯉꯥꯏꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤꯗ ꯏꯕꯨꯡ ꯅꯪꯅꯗꯤ ꯂꯩꯈꯤꯁꯦꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏ ꯁꯣꯝꯗꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯨꯄꯤ ꯊꯤꯔꯣꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯤꯈ꯭ꯔꯣꯗꯅ ꯑꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯌꯥꯝ ꯐꯥꯒꯤꯗꯧꯅ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯑꯃꯨꯛ ꯊꯤꯈꯤꯗꯣꯏꯔꯣ ꯍꯥꯏꯁꯦ ꯑꯗꯣ ꯏꯕꯣ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯦ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯌꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯃꯆꯥ ꯑꯩꯅ ꯄꯥꯝꯖꯕꯗ ꯀꯩꯁꯨ ꯌꯦꯠꯇꯦ ꯇꯧꯕꯗꯕꯨ ꯐꯠꯇꯕ ꯊꯕꯛꯇꯤ ꯌꯥꯗꯦꯀꯣ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯧꯕꯅ ꯅꯝꯗꯨꯅ ꯊꯥꯖꯕꯨ ꯆꯦꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯕꯥꯛ ꯂꯩꯅ ꯍꯩ ꯁꯅꯥꯍꯜ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣꯅꯦꯍꯦ ꯊꯥꯖꯗꯨꯕꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯅꯪꯉꯣꯟꯗꯒ ꯃꯄꯥꯝꯗ ꯆꯠꯂꯨꯅꯦꯅ ꯍꯥꯏꯔꯝꯂꯛꯑꯝꯕ꯭ꯔꯣ ꯀꯩꯅꯣ ꯏꯃꯥ ꯑꯩꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯆꯠꯂꯒ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯍꯧꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯛꯏꯁꯤꯅ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯉꯥꯡꯅꯕ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯃ ꯇꯧꯕꯗ ꯏꯃꯥ ꯁꯤꯅꯤ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯈꯪꯉꯣꯏꯗ꯭ꯔꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯝꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯄ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛ ꯃꯥ ꯊꯤꯔꯨꯗꯣꯏꯁꯦ ꯀꯗꯥꯏꯗꯅꯣꯕ ꯆꯠꯂꯣ ꯃꯄꯥꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇ ꯌꯦꯡꯂꯨꯆꯣ ꯑꯩ ꯂꯩꯀꯥꯏꯗꯅꯦ ꯃꯥꯒ ꯇꯤꯟꯅꯕ ꯀꯅꯥ ꯂꯩ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯀꯩꯊꯦꯜꯗꯒ ꯆꯠꯂꯝꯕꯁꯨ ꯌꯥꯏꯗ ꯊꯕꯛꯅꯒ ꯃꯔꯣꯜ ꯑꯃ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯑꯩꯗꯤꯅꯦ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯅꯦ ꯃꯊꯣꯡ ꯆꯥꯕ ꯑꯝꯇꯁꯨ ꯇꯧꯗꯦ ꯅꯣꯡꯇ ꯍꯥꯏ ꯉꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯝꯁꯤꯜꯂꯛꯄꯅ ꯑꯃꯨꯛ ꯍꯥꯜꯂꯅꯤ ꯆꯠꯀꯗꯕꯗꯣ ꯍꯥꯟꯅ ꯆꯠꯂꯨꯔꯣ ꯃꯁꯤꯒꯨꯝꯕ ꯑꯁꯤꯗ ꯇꯧꯗꯅꯕ ꯅꯠꯇ꯭ꯔꯣ ꯅꯇꯨꯗꯨꯗ ꯈꯔ ꯉꯥꯡ ꯁꯛ ꯇꯧ ꯍꯥꯏꯕꯁꯨ ꯅꯅꯥꯗ ꯍꯥꯞꯄ ꯅꯠꯇꯦꯅꯦ ꯅꯪ ꯁꯅꯥꯍꯜꯗꯨ ꯊꯥꯖꯒꯤ ꯃꯄꯥꯝꯗ ꯊꯥꯖꯕꯨ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯂꯥꯛꯇꯦ ꯍꯥꯏꯔꯛꯏ ꯁꯅꯥꯍꯜ ꯃꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯕꯨꯡꯉꯣ ꯁꯅꯥꯍꯜ ꯏꯃꯧꯗꯨꯕꯨ ꯂꯩꯔꯝꯕ꯭ꯔꯣ ꯏꯃꯥ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯗꯁꯨ ꯍꯪꯕ ꯌꯥꯕ ꯍꯪ ꯈꯪꯉꯤ ꯀꯧꯕ ꯑꯝꯇ ꯍꯥꯏꯗ꯭ꯔꯦꯅꯦꯍꯦ ꯏꯃꯥ ꯂꯩꯔꯝꯗꯦ ꯍꯩꯃ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯁꯤꯅꯤ ꯍꯥꯏꯔꯝꯃꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯄꯥꯈꯠꯂꯣꯏꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯏꯃꯥ ꯃꯥꯅ ꯍꯟꯅꯤꯡꯀꯥꯟꯗ ꯍꯟꯖꯔꯛꯁꯅꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯁꯤ ꯊꯥꯖꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯏꯕꯨꯡ ꯊꯧꯕ ꯑꯩꯒꯤ ꯑꯌꯥꯕꯁꯨ ꯀꯔꯤꯃꯇ ꯍꯪꯗꯅ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯊꯥꯖ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯑꯁꯤ ꯀꯩꯗꯧꯔꯒꯦ ꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯗꯕꯅꯤ ꯑꯗꯨ ꯌꯥꯔꯣꯏ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯏꯕꯨꯡ ꯊꯧꯕ ꯑꯩꯕꯨ ꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯌꯣꯕ ꯊꯥꯖ ꯀꯞꯀꯅꯨꯁꯤ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯈꯣꯡꯊꯥꯡ ꯑꯗꯣ ꯁꯣꯏꯗꯅ ꯍꯧꯔꯗꯣꯏꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯊꯧꯕꯒꯤ ꯃꯄꯥ ꯇꯣꯝꯕꯁꯨ ꯃꯆꯥꯅꯨꯄꯤ ꯆꯦꯜꯂꯛꯄ ꯑꯗꯨꯒꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯊꯥꯖꯒꯤ ꯃꯄꯥꯝꯗ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯗꯗꯤ ꯊꯥꯖꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯧꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯥꯏꯗꯣꯛꯄꯤꯔꯨꯔꯣ ꯍꯥꯏꯕꯗꯒꯤ ꯊꯧꯕꯒꯤ ꯃꯄꯥ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯅꯨꯅ ꯃꯄꯥ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯀꯔꯤ ꯍꯥꯏꯕꯤꯔꯛꯑꯒꯦ ꯃꯄꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯣ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯃꯃꯥ ꯃꯄꯥ ꯍꯥꯠꯄ ꯃꯆꯥꯗꯣ ꯑꯃꯨꯛꯇ ꯊꯨꯅ ꯀꯧꯊꯣꯛ ꯃꯥ ꯍꯥꯟꯅ ꯍꯥꯠꯇꯣꯛꯑꯝꯃꯒ ꯑꯩ ꯁꯤꯔꯕꯁꯨ ꯁꯤꯈ꯭ꯔꯒꯦ ꯃꯄꯥ ꯑꯝꯇ ꯇꯞꯊꯕꯤꯈꯣꯁꯤ ꯀꯅꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯝꯇ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯈꯣ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯏꯆꯤꯜ ꯑꯁꯤꯅ ꯄꯟꯕꯗ ꯐꯥꯎꯕꯗ ꯇꯨꯀꯠꯆꯩꯅꯦꯍꯦ ꯅꯆꯥꯅꯨꯄꯥꯗꯣ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯑꯣ ꯑꯁ ꯄꯦꯜꯂꯦꯗ ꯑꯩꯗꯤ ꯃꯦꯟꯃꯥꯟꯒ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯑꯣ ꯊꯧꯕ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯂꯥꯎꯅꯦ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ
Hey, nang nadoribasi karino? Ha? Asuk yamna namay paandaba thabak atuk chakotaba. Nang mo igi icharo. Baba, kaidorage. Ay wakal ama ita taji. Taroye. Nang di wakal tadaba dunabo. Taibang asina tongnadaba. Chanadaba lichat chatlibanidara. Ado mapa. Karino. Ichana kari toramlage haibado amukta haibiba yaidana. Hey, mama. Nacha nupa asina yumsida pusilagliba nupi asi leisabi na tinihe maungini khangnabra. Adushu mapamda halaktuna leiba mawa mapuroiba leitaba natab. Mapuroibagi yum madudagi chelaglibanine. Kainu babana haibiribuduba. Thajase leisabini. Babada kanana kari mo haizinbirage. Hey, nangna chelagliba nupi duda hang. Babana hairiba waduna karigumba aranba oiramlaba. Aina wado hairikliba mi ado soidana hatkani. Asi haidana thauba imungda changlaktuna thajabu mamaga mapagagi manakta puthoraklami. Aduga thajada thaubana hangli. Thajasu upai leite asengba pombaloina haidoraklami. Thaubadi ngakpaga sauningbaga masa adu nikli. Thoinuna imai pima kyamna tauba ngamba. Icha apangbase pharaga namduna leisinge sinine nana khalibase. Chintibi namthak tobi napuroiba leina atopa nupa amada nushina ta toba ngambi nangdi minate nangdi shani tuguchai ibema nangumba mayam ama thorakpadagini ngasi aikhoigi samaj asida nupi oibi kayabu lana uribase noigumba mahik singna tasengna taru na hinjariba nupi aikhoigumba singbu chentha hale ima nachalankri ei hoji kaidogdabano nangi kaidogdaba ai khangde ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯒꯨꯝꯕ ꯂꯝꯆꯠꯂꯨꯗꯕ ꯅꯨꯄꯤꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯔꯥꯏꯕꯛ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯅ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯍꯔꯥꯎꯅ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯣꯛꯇꯕꯤ ꯑꯣ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯒꯗꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯇꯨꯀꯠꯆꯩ ꯏꯃꯥ ꯃꯁꯦ ꯅꯆꯥꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯃꯥ ꯃꯥꯅ ꯅꯆꯥꯕꯨ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯃꯥꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥ ꯃꯧꯅꯦꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯈꯨꯝꯅꯔꯝꯒꯅꯤ ꯏꯁꯥ ꯏꯇꯣꯝꯇ ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯝꯒꯅꯤ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯣ ꯑꯁꯨꯛ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯕꯦꯃꯥ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯟꯊꯣꯡꯒꯤ ꯃꯤꯠꯀꯤ ꯂꯩꯇꯦꯡꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯍꯥꯏꯕꯁꯤꯅ ꯃꯤ ꯑꯗꯨꯒꯤ ꯃꯒꯨꯟꯅꯤ ꯅꯪꯗꯤ ꯃꯒꯨꯟ ꯌꯥꯎꯗ꯭ꯔꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯊꯦꯟꯕ ꯅꯁꯥꯒꯤꯗ ꯈꯟꯕ ꯕꯥꯕꯥ ꯑꯩꯗꯤ ꯊꯥꯖꯁꯦ ꯂꯧꯕ ꯉꯝꯖꯔꯣꯏ ꯕꯥꯕꯥ ꯍꯣꯏꯅ ꯊꯤꯜꯂꯨꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯣꯝꯇ ꯆꯠꯍꯟꯈꯤꯒꯦꯔꯥ ꯕꯥꯕꯥꯒ ꯏꯃꯥꯒꯅ ꯁꯤꯟꯕꯤꯔꯣ ꯏꯕꯣꯡ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯒ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯑꯃꯨꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯕꯦꯃꯥ ꯃꯗꯨ ꯏꯆꯥꯁꯤꯅ ꯈꯟꯒꯗꯕ ꯅꯠꯇꯦꯅꯦ ꯅꯪ ꯅꯁꯥꯅ ꯈꯟꯖꯒꯗꯕꯅꯤ ꯑꯩꯅ ꯉꯁꯤ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯟꯗꯕꯅ ꯅꯪꯅ ꯉꯁꯤ ꯃꯥꯡꯖꯕ ꯇꯥꯕꯅꯤ ꯊꯥꯖ ꯏꯆꯦꯜꯁꯤꯗꯒꯤ ꯅꯪꯒꯤ ꯅꯃꯤꯡ ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯄꯟꯅꯤꯡꯗꯦ ꯏꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯑꯩꯒꯤ ꯑꯁꯥꯎꯕꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯅꯪ ꯆꯠꯂꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯤ ꯅꯪꯕꯨ ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯅꯤ ꯍꯧꯖꯤꯛꯇꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯇꯤꯟꯁꯤꯟꯅꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯇꯥꯕꯅꯤ ꯅꯪ ꯑꯃ ꯄꯣꯛꯂꯨꯕꯅ ꯅꯪꯒ ꯅꯛꯅ ꯇꯤꯟꯅꯔꯨꯕ ꯂꯣꯏꯅꯔꯨꯕ ꯃꯤꯁꯤꯡꯅ ꯀꯌꯥꯝ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ ꯑꯗꯣ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯑꯃꯗꯤ ꯅꯄꯨꯔꯣꯏꯕ ꯅꯅꯦꯝ ꯅꯀꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯝꯒꯗꯕꯗꯣ ꯑꯁꯨꯝꯅ ꯊꯧꯕꯒꯤ ꯌꯨꯝꯗꯒꯤꯁꯨ ꯊꯥꯖ ꯇꯥꯟꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯅ ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯄꯥꯝꯗꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯧꯄꯥꯁꯤꯡꯅ ꯁꯥꯎꯕꯗꯒꯤ ꯆꯪꯍꯜꯂꯝꯗꯦ ꯃꯍꯥꯛ ꯀꯣꯟꯅ ꯊꯪꯗ ꯁꯅꯥꯍꯜꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯀꯗꯥꯏꯗꯒꯤꯅꯣ ꯂꯝ ꯍꯧꯗꯣꯡ ꯑꯃ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤꯅ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯁꯅꯥꯍꯜ ꯁꯨꯝꯁꯤꯇꯣ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦꯍꯦ ꯍꯧꯗꯣꯡ ꯆꯪꯉꯦꯅꯦ ꯑꯃꯨꯛꯇ ꯇꯥꯟꯒꯦꯅꯦꯍꯦ ꯑꯩꯗꯤ ꯄꯦꯜꯂꯦꯍꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯁꯤꯗ ꯄꯥꯈꯣꯟ ꯑꯃꯨꯛ ꯄꯨꯛꯁꯤꯗ ꯁꯤꯖꯤꯜꯂꯛꯑꯗꯧꯅꯤ ꯍꯩ ꯊꯣꯔꯛꯇ꯭ꯔꯤꯕ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥ ꯊꯥꯖ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥ ꯍꯩ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥ ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯊꯥꯖ ꯑꯩꯅ ꯂꯥꯏꯔꯕ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯁꯨ
ꯅꯪꯒꯤ ꯅꯅꯤꯡꯗꯤ ꯊꯨꯡꯍꯟꯗꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯅꯪꯅ ꯐꯩ ꯈꯟꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯌꯨ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯦ ꯑꯩꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩꯕꯨꯃꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯍꯩ ꯏꯆꯥꯗ ꯑꯗꯨꯒꯨꯝꯕ ꯅꯇꯥꯠ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯅꯨ ꯇꯧꯉꯝꯕꯤ ꯅꯪꯅ ꯉꯝꯕꯁꯦ ꯉꯝꯁꯨ ꯉꯝꯈ꯭ꯔꯦꯗꯀꯣ ꯌꯨꯝ ꯑꯁꯤꯗ ꯅꯃꯥꯏ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯃꯤꯅꯦ ꯏꯃꯥ ꯅꯆꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯑꯁꯦ ꯑꯩ ꯇꯧꯔꯔꯣꯏ ꯊꯥꯖ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩꯁꯦ ꯅꯪꯅ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ ꯉꯔꯥꯡꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯅꯪꯁꯨ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯌꯨꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯒꯤ 이베마, ꯅꯪꯁꯦ 미기 मचा 오이ꯔꯝꯕꯒꯤ ꯑꯩ ꯈꯥꯡꯂꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯊꯥꯡꯅ ꯃꯀꯛ ꯀꯛꯂꯒ ꯊꯨꯝ ꯊꯥꯛꯀꯗꯕꯅꯤ ꯊꯥꯖ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯅꯠꯇꯕꯒꯨꯝꯅ ꯑꯃꯨꯛꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯁꯅꯥꯍꯜꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯕꯨ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯣꯕ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯔꯣꯏ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯊꯥꯖ ꯑꯩ ꯊꯕꯛ ꯑꯃꯁꯨ ꯂꯩ ꯊꯦꯡꯈ꯭ꯔꯅꯤ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯑꯗꯨ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯏꯃꯥ ꯃꯣꯏ ꯇꯥꯆꯧꯁꯦ ꯏꯃꯥꯅ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯑꯩ 이마가 마가기 마팜다 ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯕ 이마 ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯕ ꯃꯃꯥ ꯑꯩꯒꯤ ꯋꯥꯗꯒꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯇꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯕ ꯏꯆꯥ ꯅꯨꯄꯥꯅꯤ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯣ ꯏꯃꯥꯅꯗꯤ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤꯗꯣ ꯏꯕꯦꯝꯃ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯅꯃꯣꯒꯤ ꯆꯪꯖꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯊꯥꯖ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅꯤ ꯎꯄꯥꯝ ꯆꯥꯛꯁꯨ ꯆꯥꯗ ꯃꯋꯥ ꯆꯥꯛꯁꯨ ꯆꯥꯗ ꯍꯥꯏꯕꯗꯣ 미오이바 ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯀꯣꯛ ꯑꯁꯦ ꯋꯥꯈꯜꯁꯨ ꯈꯔ ꯈꯟꯅꯅꯕꯅꯤ ꯂꯩꯇꯦꯡ ꯈꯛꯀꯤꯗꯃꯛ ꯄꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦꯍꯦ ꯊꯥꯖ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯦꯞꯄꯤ ꯂꯩꯕꯥꯛ ꯂꯩꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯁꯥ ꯈꯛꯀꯤ ꯅꯨꯡꯉꯥꯏꯕ ꯉꯥꯏꯍꯥꯛ ꯈꯛꯀꯤ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯦꯞꯂꯤꯕꯅꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯛꯇꯕ ꯅꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯀꯣꯛ ꯑꯗꯨꯗ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯈꯟꯕ ꯉꯝꯗꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯝꯇ ꯏꯃꯥ ꯑꯃꯗꯤ ꯇꯥꯆꯧꯒꯤ ꯃꯐꯝꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯅꯪꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯟꯗꯣꯛꯄ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤꯕ ꯑꯁꯤ ꯐꯥꯎꯕ ꯏꯆꯥ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ 이끈ꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯗꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯂꯤꯕ ꯃꯥꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯈꯜꯂꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯁꯨꯃꯥꯡ ꯑꯁꯤꯃꯛꯇꯗ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯕꯨꯛ ꯇꯞꯄ ꯃꯕꯨꯛ ꯐꯕ ꯏꯆꯥꯅꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯒ ꯊꯦꯡꯅꯔꯨꯕꯅ ꯉꯁꯤꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯆꯥ ꯑꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯦꯗꯅ ꯐꯔꯦ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯥꯛꯂꯔꯣꯏ ꯑꯩꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯉꯁꯤ ꯑꯩꯅ ꯁꯤ ꯌꯧꯅ ꯋꯥꯕꯅꯤ ꯏꯃꯥ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗꯒꯤꯅꯦ ꯏꯆꯥꯗꯒꯤ ꯈꯔ ꯍꯦꯟꯅ ꯄꯪꯕ ꯑꯃ ꯐꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨꯒꯅꯦ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕꯗꯤ ꯐꯥꯔꯨꯅꯨꯀꯣ ꯉꯁꯤ ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯇꯧꯕꯤꯅꯤ ꯍꯧꯖꯤꯛꯄꯨꯗꯤꯅꯦ ꯀꯔꯤꯁꯨ ꯊꯣꯛꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯟꯅꯗꯤ ꯃꯁꯛ ꯈꯪꯅꯔꯝꯕꯅꯤꯅ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯅꯥꯍꯜ ꯃꯃꯥꯅ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯦ ꯁꯅꯥꯍꯜꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯔꯝꯃꯦ ꯁꯅꯥꯍꯜꯁꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯥꯎꯗꯨꯅ ꯃꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯆꯠꯂꯝꯃꯤ ꯁꯣꯝꯗ ꯃꯔꯝꯆꯠ ꯋꯥꯠꯍꯧꯕꯅ ꯄꯣꯂꯣꯏꯒꯤ ꯈꯟꯊꯔꯨꯗꯕ ꯊꯥꯖꯗꯤ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯔꯝꯃꯤ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅꯗꯤ ꯏꯟꯊꯣꯛꯄ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯧꯄꯥꯁꯤꯡ ꯑꯃꯗꯤ ꯃꯧꯁꯤꯡꯅꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯌꯥꯔꯝꯗꯦ ꯃꯥꯕꯨ ꯏꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯌꯥꯅꯅꯕ ꯆꯠꯇꯨꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ